North Korea gi Luchingba Kim Jong na Aranba Esing gi Khutlai sing Sannaba Mahakki Nevy Da Yathang pikre. North Korea gi Supreme Leader Kim Jong na lebak adugi oina Aranba Esing manungi Khutlai sing semgatnaba amasung ton lising tara lumba destroyer Sannaba Mahakki Nevy Da Yathang pikre. Rodong Sinmun official singna phongdorakiba warol amada Kim Jong na lebak adugi langi Khutlai sing amuka hena matik mayai leiba semgatnabagi yathang adu haukiba sanggol sen numita ton lising mga lumba Kangkon destroyer haudokiba amasung ton lising mga lumba langi jahas yingshin bagi kongcheta phongdokibani China gi President Xi Jinping na Mahakki lebakta laknaba thorang tauriba asigi mamangda Kim Jong na lepa laitana lanmi sing na lairiba mafam amasung khushu khulai safam singda chatuna yingsin kibani Kangkon hariba North Korea gi ton lising mga lumba destroyer asi haukiba chahida launch tawkibagi thoram amada mathak makha onthokibadagi nauna semjinduna laikibani haukiba sanggol se numit asida Kim Jong na lebak adugi nuclear gi matik mayai leiraba Khutlai sing semgat sagal iba adu hena pathok chawthokna ba Mahakki nuclear scientist singda pautak supiki lebak asigi achepa mari thamnanaba China gi President Xi Jinping tha asigi nipandagi mapan fawba Pyongyang da lakadawribani asigi mawoinana Kim Jong na Mahakki Nevy singda matik mayai leiraba Khutlai sing semgatnabagi yathang pikibani China gi President Jinping na chahi taret asida anirak suba oina Pyongyang da lakadawriba asi leibak anigi marakta leinariba mari asi hena chesinnabagi damakta Rondong Simunna phongdorakiba warol amagi matung inna North Korea gi Luchingba Kim Jong na lebak adugi Nevy gi mapangal kangkhat hannaba pukning thawatkibaga loinana Pyongyang bu lekha nongthak amasung samudrada matik mayai leiraba lanmi gi thawba ngapigani tawba ngambasing adu laihannaba phongdokibani mahangna samudra gi lambida yengsin khongcha chakkiba aduda Mahakki macha nupi ju e susu loinarakhi